Hello, I giving Boboy Nameirakpam. Naham Pomus the Sorgi Wapau Tana Bugida Maglak Piva and Sigida Magatagatory. Agi Prathnadi, Nahak Natag the Wapau and Sigima Palna, Isor Buhenung Shiva, Amasum Mahaki me, Aduga Mahaki Singlupenung Shiva Sin. The Wehana Nahakin from the Nolukchoning Badudi, Nanatag the Wapau Asina. Nahanaki Sinlupta Pipam Topanaki commitment, Amasung Nahaki Sinluki Luching missing in Makap one Pam Tokpa Adugi Mahotisilandigan. Adu Wapau Sigima Palna. Nagising lupa hinanung siba, nagising lupa luching musing hinanung siba, adu quite maruoina, isori matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapaw, taminas. Mark Pandub Ani Padamagina Tragni to the Hangdopi. Mark chapter 2, verses 1 to 12. Patokcher came and Domadongi Bible the Yingbu. Numit Kernig Matung that Jisun Amuk Hanna Capernaum the Chunky. Aduga Mahak, Yum Adudale, Hyba Mahak, Hyba missing the Tarmi. Kudakta Miyam, Mama Punsin. Bada Yaman Kibana, Tongsin Mapan Pow the Lepam Leremde. Adagi Mahak Makoy the Wang Anglam. Nipa Marin Nakanam Sitaba Miyama Puduna Mahaki Manaka Laklami. Miyam Adugi Maramna, Makoy Mahaki Manak Naksilakpa Ngam the Badagi. Makoy Jisugi Koktak Mapaki Yumtak Adu Hogarami. Makoy Madu Kotok Laga, Nakanam Sitaba Mi Adu Mahaki Hipnapam. Aduga Lona Tadaraglam. Mahak Makogi Tazabadu Ubada, Maranakama Sitaba me adu the Haiki. Ichanipa, Nahaki Napapsing Kokpir. Why I think it was a Kara Mapamadu the Mapamdun layer, Mamasung Makoigi Nung da Sumna Kalami, me asina Sumna is Sorbutin and Angli Bakarigin. Ishornatan Kanagi Paku Pibangambe. Makoy na nung da asum na kali ba Jisu na Mahak thawai da khang na ba thu na Mahak na makoy da hairami na koy gi thamoy da asum na kali ba karigina nakana masithaba mi asida nahaki pap kokpi re haibaga haugatlu nahaki hipnafam lokotu na chatlu haibaga karma na he na laibaga adu mi machani pa du da aduna taibang pan da pap kokpi ne ba matik lei haiba na koy na khang na ba Mahak nakana masithaba mi adu da hai Ain and on the Hiri, Hogatlu, Nahaki, Hipnapam Lokotuna, Nayumda, Chatlu. Nakanamas at a Miaduna, Kudakta, Howard King, Hipnapamadu Lokotuna, Makoy, Pum the Maki Mang the Chatoki. Moda Makoy Pum Mangaglami, Hamasung Makoina, Ishabutakaton Hiragi, I coina a Sigumba, a sea, Kadungi the Su, Woodry. Branados. Hipasor, Naki Mating. Nizina Bugida Magnaki upon the lecture. From Naki Wahay, see the Maru and a significant Khristada, Nakalama Sitaba Nupa, Amabupa, and Bagiwari Sigimapa. Roikogi Punsi de Bungo, Khristada, matik, leiba, Adu Utpi. Erbo Ekogi Taza Pataba Punsi sing the Mateng Pangbi. Ekogi Taza the sing the Mateng Pangbi, and Ekogi Taza but the Chakotanbi. Rokogi Asol Musung Pap Kudimuxing would be. Luka Christi Matic could make sing would be. Luka Kevin Nasanapa Christi second on topi. Pronaki YSA, Junam Sung Sing a Kangzina Buggy the Mak the Pangal Pinabi, Losing Pinabi. Echoing Nakong Hangdopi, Echogi Tamoy, Hangdopi. Probo Ayat Basing Degi, Wakalgi, Atan Basing, Tumning Basing, Awa Basing. Naki YSA Butavadagi, my little Hangadoba Kudimuxing the can be. Equilium her Matamasanakna from the Katsinjari Nahakna, Sisinabi. I could Kudimaki, Mateng Pangbi. Ayaki Mateng Pangbi. This is Christi Ministry. Amen. I could how Kibanizing Adugi Mamangomizing and they could mark Amako Pow Banana Baloikre.
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯩꯅꯔꯛꯄꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯃꯥꯔꯛ ꯑꯃꯄꯗ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥ ꯄꯥꯎꯒꯤ ꯑꯍꯧꯕ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯈ꯭ꯔꯤꯁ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯚꯦꯟꯠꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯎꯠꯂꯒ ꯑꯗꯨꯝ ꯂꯥꯛꯂꯤ ꯈ꯭ꯔꯤꯁꯇꯒꯤ ꯊꯃꯣꯏꯒꯤ ꯑꯔꯨꯝꯕ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗ ꯇꯧꯔꯝꯕ ꯏꯚꯦꯟꯠꯁꯤꯡ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗ ꯇꯧꯔꯝꯕ ꯑꯦꯀꯥꯎꯟꯠꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯊꯪ ꯃꯥꯔꯛꯁ ꯑꯗꯨꯝ ꯄꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯔꯛꯀꯗꯧꯕ ꯑꯃꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯊꯧꯒꯜ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯃꯤꯁꯤꯡꯁꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯚꯔꯁ ꯆꯦꯞꯇꯔ 1ꯗ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯑꯣꯄꯣꯖꯤꯁꯟ ꯈꯔ ꯑꯗꯨꯝ ꯎꯕ ꯐꯪꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯄꯣꯖꯤꯁꯟꯗꯨ ꯃꯔꯨꯑꯣꯏꯅ ꯁꯩꯇꯥꯟꯁꯤꯡꯗꯒꯤꯅꯤ ꯐꯠꯇꯕꯒꯤ ꯑꯃꯁꯨꯡ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜꯁꯤꯡ ꯑꯗꯨꯗꯒꯤꯅꯤ ꯑꯗꯨꯕꯨ ꯆꯦꯞꯇꯔ 2 ꯑꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯒꯗꯧꯕ ꯖꯒꯥ ꯑꯁꯤꯗ ꯈꯛꯇꯪꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯁꯥꯁꯇ꯭ꯔꯤ ꯑꯣꯖꯥꯁꯤꯡ ꯌꯥꯎꯕ ꯎꯕ ꯑꯩꯈꯣꯏ ꯍꯧꯔꯛꯑꯦ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯒꯗꯧꯕꯗꯤ ꯑꯃꯨꯛ ꯃꯥꯔꯛꯅ ꯔꯦꯀꯣꯔꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯔꯦꯀꯣꯔꯗ ꯇꯧꯕ ꯑꯃ ꯅꯠꯇꯦ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯃꯝꯕꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯂꯥꯟ ꯑꯃꯁꯨꯡ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯎꯕ ꯑꯣꯄꯣꯖꯤꯁꯟ ꯃꯑꯣꯡ ꯑꯁꯤ ꯊꯃꯣꯏꯗꯒꯤ ꯍꯧꯕ ꯑꯣꯄꯣꯖꯤꯁꯟ ꯊꯃꯣꯏꯗ ꯈꯛꯇ ꯆꯤꯟꯅꯗꯤ ꯍꯥꯏꯗꯣꯛꯇꯕ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯌꯥꯎ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯦꯞꯇꯔ 3 ꯄꯥꯔꯛꯄ ꯃꯇꯝꯗꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯇ ꯍꯥꯏꯔꯤꯕ ꯁꯥꯁꯇ꯭ꯔꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯌꯦꯠꯂꯛꯄ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯑꯃꯁꯨꯡ ꯂꯥꯟ ꯍꯥꯏꯕꯁꯤꯡ ꯑꯩꯈꯣꯏ ꯎꯔꯛꯀꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯔꯛ ꯎꯠꯂꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯣꯄꯣꯖꯤꯁꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯍꯦꯟꯒꯠꯂꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯅꯁꯨ ꯑꯣꯏꯔꯒ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯑꯋꯥ ꯑꯅꯪ ꯈꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯍꯟꯗꯣꯛꯄꯤꯒꯗꯧꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯕ ꯏꯔꯥꯠꯄꯣꯠꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯍꯦꯟꯅ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯦꯟꯅ ꯅꯤꯡꯊꯤꯖꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯃꯤꯟꯅꯒꯗꯧꯕꯁꯦ ꯑꯃꯨꯛ ꯃꯥꯔꯛꯅ ꯏꯔꯤꯕꯁꯦ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯁꯦꯡꯕꯒꯤ ꯃꯄꯥꯜꯅꯅꯤ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯏꯕ ꯑꯐꯕ ꯋꯥ ꯄꯥꯎꯅꯤ ꯑꯗꯨꯅ ꯎꯠꯂꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯕ ꯑꯃꯗꯤ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯅ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯗꯨ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯌꯩꯈꯥꯏꯅꯕ ꯊꯤꯟꯒꯥꯏꯅꯕ ꯊꯤꯟꯊꯍꯟꯅꯕ ꯑꯃꯁꯨꯡ ꯃꯥꯏꯊꯤꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯃꯛ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯅꯧꯕ ꯑꯃ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯁꯤꯡ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯁꯤꯡꯒꯤ ꯄ꯭ꯔꯚꯨ ꯑꯣꯏꯔꯕ ꯈ꯭ꯔꯤꯁꯇ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯁꯩꯇꯥꯟꯅ ꯑꯃꯁꯨꯡ ꯑꯐꯕ ꯋꯥ ꯄꯥꯎꯒꯤ ꯌꯦꯛꯅꯕ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯌꯦꯛꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯅ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯍꯥꯏꯔꯤꯕ ꯃꯁꯤꯍꯥ ꯑꯁꯤꯗ ꯐꯥꯎꯕ ꯌꯦꯠꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕꯁꯤ ꯑꯊꯤꯡꯕ ꯄꯤꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯇꯨꯡ ꯏꯟꯕ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯗꯁꯨ ꯑꯌꯦꯠꯄ ꯑꯃꯁꯨꯡ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯅꯧꯕ ꯑꯃ ꯅꯠꯇꯦ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯁꯤ ꯃꯥꯔꯛꯅ ꯏꯔꯤꯕ ꯑꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯒꯤꯗꯃꯛꯇ ꯑꯋꯥ ꯑꯅꯪ ꯅꯪꯂꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯦꯠ ꯑꯃꯁꯨꯡ ꯑꯣꯏ ꯃꯥꯡ ꯑꯃꯁꯨꯡ ꯇꯨꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯑꯐꯕ ꯋꯥ ꯄꯥꯎꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯒꯜ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯍꯤꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯌꯩꯈꯥꯏꯅꯕ ꯑꯃꯁꯨꯡ ꯊꯤꯟꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯂꯣꯡ ꯁꯥꯗꯨꯅ ꯂꯥꯂꯣꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨꯅꯤ ꯊꯥꯖꯕꯁꯤꯡ ꯈꯔ ꯑꯃꯗꯗꯤ ꯀꯇꯥꯀꯣꯝ ꯃꯅꯨꯡ ꯑꯗꯨꯗ ꯍꯌꯦꯡ ꯐꯥꯒꯗ꯭ꯔꯥ ꯈꯪꯗꯅ ꯉꯁꯤ ꯐꯥꯒꯗ꯭ꯔꯥ ꯈꯪꯗꯅ ꯐꯥꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯅꯤ ꯀꯔꯝꯍꯥꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯑꯣꯡꯗ ꯅꯣꯡꯃꯒꯤ ꯏꯁꯣꯔꯒꯤ ꯊꯕꯛ ꯑꯃꯁꯨꯡ ꯑꯐꯕ ꯋꯥ ꯄꯥꯎꯒꯤ ꯊꯕꯛ ꯑꯗꯨꯗ ꯅꯝꯊꯔꯛꯄ ꯍꯦꯜꯂꯛꯄ ꯐꯤꯕꯝ ꯑꯗꯨꯗ ꯂꯩꯕ ꯊꯥꯖꯕꯁꯤꯡꯅꯅꯦ ꯃꯥꯔꯛꯅ ꯏꯔꯤꯕꯁꯦ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯋꯥꯄꯥꯎꯁꯦ ꯇꯥꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯍꯥꯏꯔꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯂꯦꯞꯂꯒ ꯀꯔꯝ ꯍꯥꯏꯅ ꯃꯈꯣꯏꯅ ꯅꯆꯤꯊꯤ ꯑꯁꯤ ꯄꯥꯔꯝꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯃꯈꯣꯏꯅ ꯅꯥꯀꯜ ꯅꯥꯝꯃ ꯁꯤꯊꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯍꯟꯕꯒꯤ ꯃꯇꯥꯡ ꯑꯁꯤꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯎꯠꯂꯝꯒꯗꯣꯏꯁꯦ ꯑꯗꯨꯒ ꯊꯥꯖꯕꯁꯤꯡ ꯑꯗꯨꯗ ꯀꯔꯝꯍꯥꯏꯅ ꯊꯧꯒꯠꯂꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯈꯜꯗꯨꯂꯅ ꯑꯩꯈꯣꯏ ꯇꯥꯕꯗꯨ ꯑꯩꯒꯤ ꯄꯥꯝꯕꯅꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯗ ꯂꯥꯎꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯤꯛ ꯃꯉꯥꯜꯅ ꯊꯟꯕ ꯑꯃꯁꯨꯡ ꯃꯇꯤꯛ ꯂꯩꯕ ꯄ꯭ꯔꯚꯨꯁꯤꯡꯒꯤ ꯄ꯭ꯔꯚꯨ ꯑꯃꯁꯨꯡ ꯅꯤꯡꯊꯧꯁꯤꯡꯒꯤ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯑꯗꯨ ꯌꯦꯡꯖꯕꯒꯤ ꯃꯄꯥꯟꯅ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕꯗꯨ ꯑꯩꯈꯣꯏꯗ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯒꯤ ꯃꯄꯥꯟ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯃꯥꯏꯄꯨꯅꯅ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜꯗ ꯈꯥꯡꯕ ꯉꯝꯒꯅꯤ
Now, high was a side note. Hadu ngasi ni message ko umina phanga de Jesu Khristada nakala masita ba nupa mo phan ba imatang. Now, tongan mong the high ba mapam masida surprise ba jaga sing ko dum yawe. High ba do ko matang nine ko dum yang minarakani. Hadu ngasi ni ko yang minakraba yang minari ba mapam. Mark no ani pada amadigna ani gi pada amadigna tara kani thoi phawwas de ko khangmin na gado ba achob war this, and here's the main thing, the main thing of this section. Asidalay. Pap kokchanaba Khristada lagu. Maramdi Mahak pap koknabagi matik leiba Meegi Macha Nipani. Now, kari kita Meegi Macha Nipani se ihan han marki lariga sida Jesu Khristada masa magna Meegi Macha Nipani na hai badu ihan han ko record obu u phang sida. So Jesu Khristada Meegi Macha Nipani. Dona pap kokchanaba Khristada lagu. Maramdi Mahak pap koknabagi matik leiba Meegi Macha Nipani. Come to Jesus for the forgiveness of sin. For he is the Son of Man who has the authority to forgive sin. Hai ba thodok si Capernaum na thokpa kun uba phang. Ai khoina pandu amagi pada kun trauma panda kun yang minaki ba dugum Jesu Khristada si Capernaum thadokraban. Peter ki manem buk phan ba nongan ba du mang prathna toring ni sebuk mem na sidami mem le hore han haban na te ko chatla chato hom da pa bo paus no na bi dem ta chatla galil ge to pa searching da awdig ma bung hana Capernaum ma lai aduni ko na verse 1 da uba phangis aduga Capernaum ma hek lai haba ta du da gi di mi adukki mati yan ma ge manata amuk lak pa hore now ngak ni ngai oide ram de ko na chapter 1 verse 20 da ukra ba dugum Jesus Christ gi ming adu adukki matik Sandokrabani. Verse 28, Tuna Mahak Ming adu Galil Yakoba Lampun Mogda Sandoki. And then verse 39, I couldn't Ukrab Adugumna, Amukana, Mahak na Galil Gimapam Punamaka Mako Gisinawak in the Paus and all members and booting with the Tantolam. Now there's a crazy popularity to Jesus Christ Magi popularity, Amazon Mag momentum and Mongam. Me a document and the Magma Tungile, me a document and the Mau Masakangi. Anaba pan ba angak patabak to ba amas mahong tek pasing pan ba butan thokpa hybrid khudi mo sense da aduki matik ningthis na Christagi ming adu khang aduna hybrid Christada Capernaum lai hana khang matam da na ai gilone nam wakal to ne se Capernaum da Jesus Christ bu phan na bi dong ta lakhi ba mi sing adu phan da bi lehurab adu Jesus Christ mo ngona lai hana hai matam de most probably they might have come aduga hojiki mi kupung jar se de asigi ni mi se de hai ana ba sindu khatang na te lai su sa se gi oja sing su pun lai adu beng tha bi chil inausing Jesus Christ gi tungin mi adu ki matik yam na yame aduga mi adu kya gi matik yam no hai na hai oi ba ta gi di makhoi na lei ba yum adu thongjin mapan phaw lepham leite ba mo ong de adu ki matik yam ba mi ni ai bi sam na hai ba oi ba ta gi di ka manung si de gi Kagi mapan phaw mi krik in a kan the turn ngai na raga amuktang bu phal horabadi amuktang bu pharabadi amuktang bu sogol horabadi adugi matang adu bi Jesus Christ na kari to in verse 2 lo sila padu da adugi mahan mo koi wang ngang na he preached the gospel he preached now I could matang mark pandu amada yang minar ki ba adugum Jesus Christ tongan ba mo ong na magi thabak sing sa to boy ba tayo now I could Jesus Christ gi threefold ministry kang he heals he preach he teach adu magi Jesus Christ gi threefold ministry ni ma ang pathabak sing to ma tambi adu wapaw san do adu magi thabak ni oining boy ba tar ga su Magi mafam na mi mayam lakpo oi batar so anaba phangdo missing adugi mati magi mang leiba oi batar so mahang na taibang pamba da lakpo thoidok pa maram adugi mang togdo ma ki mathau dang khuding mak sing adugi mahak miku ma phawba haidok te nangai gumana de Jesus Christ he was very much focused on the reason of why he came to preach the gospel Hai badu mahak na makes na khangna maram orakan ana phana mi mayam lei boy batar so asi bam se phal hodo boy batar kari to ne han mahak ki thamoi da charang na ba or anxious oi ba du overwhelmed ba du khoi kari men to u phang de mark na record to ba matam da du asi achum ba soy oi adu hai percent achum man adu Jesus Christ gi wakal lak ba de hai ang ba thabak sing adu bu phangzina ba gi dam ga lak pa mi sing khuding mak sing adu da apa ba wa pa oi ham ba du ne na wang karam makal gi wapam hang sandoram gani hai ba khoi mark pa ma pa tara ma make sing dum uba phang sorry thura ba nakle
pukning hongduna apa wa pau da thajo haiba wa pau du mahakna samdoi hari base taurangi matamda ai wa pau se samdoi matamda it seems like it was disturbed again. Verse 3 Nipa mari nakana masitaba mi ama puduna mahaki manaka laglam now haiba nupa mari se magi marupla magi imungla khangde mark na kari kasu harm this adu kare khangwam nipa mari man haiba nipa mari sina nam masitaba nupa asibu Jesus Christ gi mafamda Capernaum gi yum masida pure. Verse 4 Miyamadudagi maram makhoi na mahaki manala naksalakpada naksalakpa ngamdabadagi makhoi na Jesus gi kokthak mapagi yumthak adu hogairami aduga makhoi na madu khotoklaga nakana masida mi adu maki hipnafam aduga loina thathraklam. Now asida haiba nupa mari sina tawriba thabak se thodok hena khoi ngakningai ade matamduda matamdugi yumsa khudum sin kaina haina haiba oiba taragadi yamna flat oiba maongene sarise adu nakal dagi kafam siri adum lei most probably makhoi maina adugi siri adudi ki kakala kan mathak adu moi kakalambe adu makhoi gi yum mase una wana aduga thangtumana khoi mosin kupak adugi mathak aduda leiba ka charuga totnaraga thana thabane na adu makhoi shagara kadis adu shagairaga mafam ama seme adu mafam chap chana Jesus Christ leiba mafam adudani aduga thadare adu verse 5 asida koina uba phangadoribase we see a very surprising statement ngakpa thajadaba sibo harakane haba khanda Jesus Christ ki chindagi karimana haribada ichanipa nahaki na papsing kokpire karigidamok Jesus Christ gi hamna anaba amasung bhuchang masing loinamak purakana laido anaba phanaba bhuchang masing dangthongna bagidamak nupa mari asinasu hariba nakala masithaba nupa asibu puraga lagi bisi karigidamok maruina maki nakala masithaba Jesus Christ na phanba ngammi haina thajabagi maran haiba thajabaduna maram oragina makoina puraga awa anang amata yeng mine kari harakani amata khanthaba amata tawduna yumulo hogai Jesus Christ gi mangna nupa du publo no thadaraido aduga haiba mi thadarakpagi maram thoido hen dok maram di magi nakal nama sithaba du phalaga mana hogolaga mayum jakiba adu wakal adu Jesus Christ na mafam asada haiding ichanupa nahaki pa among verse 5 aduda ichanupa nahaki na papsing kokpire. This was a surprising statement. It was surprising karigima adu angakpa oina thoino haina haibudu oiba targadi ihan hana magi mangna taribadu Jesus Christ na anaba phanbada matik charba amsang Jesus Christ na anaba phanbada phanbagi darkar leba mi amane haina khaliba nupa amane kaidau nungda pap kopibagi wakhal ga loina la amgane bai thajade adu haiba nupa mari asinu purokma o mahak asigi pap kopibagi matik pap kopibagi maram adu ki matik mathau tai adu Jesus Christ da pujana purokman haiba thajade adu haiba nupa mari asina khaliba wakhal adudi Jesus Christ na ba phanmangam mana phanmangam gani adu ma purji adu ma thadaraje soidre tawdu ba sigi thabak adu ki wakhal adudi adu Jesus Christ na mafam asida ma ki anabado phandabide ma ki pap ko na bagi wahana harakpagi thodok hendokpa maram nattaba ma haiba batar nupa asina tangkhai sitharibase or paralyzed oiribase mana tarba pap ki maram ne haiba nate amu karna khan balagi yai o mase magi mamana or ma masana or magi mapana magi imnuna karam magal pap torbagi maram no hain o aduna Jesus Christ na pap hana kokpi bagi mathau tabase utpor mani hana nathena inausing aikhoi gi punje thengna ba awana khudimak amasung leita lar khudimak amasung khudong tiba khudimak sin aikhoi gi pap maram or kan adum organ have leite adu Jesus Christ na mafam asida haiba tangkha sithaba nupa adu nam sithaba nakal nam sithaba nupa asida magi pap kokpi re haina haiba sna uning libase kaino haina haiba oiba targadi haiba tangkha sithaba nupa aduna mikupungja mathau tariba adu khwaidagi maruiba khwaidagi mathau taba khwaidagi mahangna phangdraba yadraba magi nakal nam sithaba du phagera pharogera mahangna phatraba yadraba laina amangon leiba adu kokhanba Fahanbadu kwaidagi marui have unanawidam, and that is the forgiveness of sin. However, Nupas in the Quadig Matu Tatar is Maginakalamas never Pabuduna, is some hype over targeting. I quay punsia sina, is sorry from the Ipang with the matik
ꯐꯪꯕꯗ ꯃꯊꯧ ꯇꯥꯔꯤꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯑꯐꯕ ꯀꯦꯔꯤꯌꯔ ꯅꯠꯇꯦ ꯑꯦꯛꯖꯥꯝ ꯀ꯭ꯔꯦꯛ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯐꯕ ꯏꯃꯨꯡ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯨ ꯐꯪꯕ ꯅꯠꯇꯦ ꯄꯥꯞ ꯆꯦꯟꯕ ꯑꯃꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯒꯤ ꯐꯪꯕꯗ ꯃꯇꯤꯛ ꯐꯪꯕꯗ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯛꯄꯤꯕꯅꯤ ꯄꯥꯞꯇꯒꯤ ꯀꯣꯛꯄꯤꯕ ꯃꯃꯤ ꯇꯥꯏꯕꯪ ꯄꯥꯝꯕꯗ ꯂꯩꯕ ꯍꯤꯔꯝ ꯑꯃꯍꯦꯛꯇꯒꯤ ꯃꯃꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅꯕ ꯃꯇꯝꯗ ꯄꯥꯞꯀꯤ ꯃꯃꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯤꯔꯀꯥꯟꯗ ꯀꯣꯛꯊꯣꯛꯄꯤꯕ ꯌꯥꯒꯗꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ. Here Jesus is emphasizing on the need, not the want of these people. ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯅꯠꯇꯅ ꯃꯤꯁꯤꯡꯁꯤꯒꯤ ꯑꯄꯥꯝꯕꯗꯨ ꯅꯠꯇꯅ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯊꯧ ꯇꯥꯕꯗꯨꯅꯤ ꯎꯠꯂꯤꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯥꯀꯜ ꯁꯤꯊꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯥꯒꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯄꯤꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯄꯥꯡꯅ. ꯇꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯑꯦꯛꯖꯥꯖꯔꯦꯁꯟ ꯑꯃ ꯅꯠꯇꯦ. ꯃꯊꯧ ꯇꯥꯗꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ. ꯑꯗꯨꯒ ꯃꯊꯧ ꯇꯥꯗꯕ ꯋꯥꯍꯩ ꯈꯔ ꯅꯠꯇꯦ. ꯍꯥꯏꯕ ꯌꯥꯏꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯅꯠꯇꯦ. ꯃꯔꯨ ꯑꯣꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯏꯁꯣꯔꯗꯒꯤ ꯂꯥꯞꯅ ꯁꯦꯠꯇꯣꯛꯅꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯍꯤꯡꯂꯤꯕ ꯄꯥꯞ ꯆꯦꯟꯕ ꯑꯃꯅ ꯃꯥꯒꯤ ꯑꯅꯥꯕꯗꯒꯤꯁꯨ ꯃꯥꯒꯤ ꯂꯥꯏꯔꯕꯗꯒꯤꯁꯨ ꯃꯥꯒꯤ ꯚꯨꯠ ꯆꯪꯕꯗꯒꯤꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯥꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯈꯨꯗꯤꯡꯃꯛꯇꯒꯤꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯃꯊꯧ ꯇꯥꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯕꯗꯨꯅꯤ. ꯃꯔꯝꯗꯤ ꯄꯥꯞ ꯆꯦꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯣꯛꯄꯤꯕ ꯉꯝꯂꯔꯣꯏꯗꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥꯅ ꯅꯥꯔꯕ ꯃꯤꯁꯤꯡ ꯊꯋꯥꯏꯗ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯚꯔꯁ 6ꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ ꯑꯗꯨꯒꯨꯝꯅ ꯋꯥꯔꯤ ꯑꯊꯦꯡꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯋꯥꯍꯪꯁꯤꯡ ꯍꯪꯕ ꯚꯔꯁ 7ꯗ ꯃꯈꯣꯏꯅ ꯍꯪꯕ ꯋꯥꯍꯪꯗꯣ ꯃꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯏꯁꯣꯔꯕꯨ ꯊꯤꯅ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯁꯣꯔ ꯅꯠꯇꯅ ꯀꯅꯥꯅ ꯄꯥꯞ ꯀꯣꯛꯄꯤꯕ ꯉꯝꯕꯒꯦ? And this is the whole point. This is the whole point. They misunderstood the one who stood before them. Now, Judaism-da Israel mazasing thazbagi matungina pap kokpiba asi kana amatana ngamde. Pap kokpibagi pau pubadi ai adu pap kokpi re haina haibasidi kanamtana haibagi matik taibang panbasidi leite. Kari mokona ariba walanabada yengba oiba taragasu even Masiha Paubasina, Messiah Paubada, Pangal Kudimak Matik Kudimak people or Bataras, however, Masiha Paubas the Pap Kokibagi Pangal Duku Ubapanga. My choosing Amagim Ongan Jesu Christ, Tambiri Taki, Kudimak sing and say, I do one of the Bagimatam, my choosing Pauban Pauba, Pap Kopi, High and High declaration to Bagi Pangal Matik Amatalate. Now, my chow Nathan Matang, the young boy, but I couldn't send Samuel Ubadumna. My chow Nathan proclaim a pow, I know pop copy behind having you saw an angi pop, the copy behind a proper pound, a pow tang, you saw not over tabak ama, the mark missing the hydropogitabon. Mahak Masa Monda is sore ama or we people assume Turkan the high badu. Is sure maintain seven. Aduga, I see gum no oil, but in the Judic and a big matung in the Nung to Mogul and Mahak. Mako it's in balance them going to hire. Oh, it's more than high river Sastri Ozasing, while I think Ozasing could you sing a singing from there. I could high worry a sillonim young apple loipamata, Mako lab options any happen. Jesu Christina Nakalama sit have no part to the Mahaki pap copy behind a high river either. Ma asing mag isor o bagi maram na haiba ma. Natragana mayam gi mamangda magi tungin bamising na masing hangana bagi damagta. Imposter mo na magi matikar sag na bagi damagta haizin na ba. Ani sila na maram ate yaman talite. Alam mo karigumba aham dito na akol mo do oram mo iba taragadi. Yesu Kristo na pangga na matik chani se. Judo gisa na bising matungina. Nung Tomakan happen. I don't care a hand basi oibataragadi. A hand basi oibataragadi. Makona Kangaduse, Asigi, Midmanga Lebliban, Nupanse, is shortly. Mahagase, Masihan. Mahagas is shorn a town of Birba, Aduga, town of Birba Ningtoadune, Ningtolibaki, Mapu, the nether Mangona Tazakadon.
Harb option Anise Captain. Harb Wahang Harb Kennison Anido Coctane. Sasri Gozasing, why I think Gozasing Asimang like it. Although Harb Wahang is Mokoina Hangli Base. Maru and Makoi Tamoy the Taza the Bugle Loinaba, Adu Atsumadu Nam Tabagal Loinaba, Wakal Adugal Loinan. Harb the Jesus Christian Kang. Now. Tado bichil announcing mafam se Jesus Christ tara ko ba thaba khuding mak sing amasum makoi manung da makoi na khalliba wahai yaw da kanam ta na u da wakhal on Jesus Christ na mayam gi mamang da phungdurak aside phaw da khang ba yar ba ma se kana no haina ha ba adu bi pap na kaya gi matik mit tang lagi haina ba verse 8 makoi nung da sum da khalliba da Jesus na Mahak ki thawai da khang na ba thu na Mahak na makoi ha na khoi gi thamoi da sum na khalliba kari gi no Nakana Masita Misida Nahaki Pa Kupi Hybaga, Hogulu Hybaga, Hogulu Naki, Hip from Lokutan Chalu Hybaga, Karaman and Libaga. Jesus Christ Makoi Mang and Wang, Pakum Kumong Nabagin Mountain. Karaman Hen Lai. Pakupi Hybaga, Aduga Nang Anabasi Paraga, Hogulu Naki, Hip from Lokutan Chalu Hybaga. Now, Pharisee sing Adugi is sorry while I think Ozasing Adugi Tamois a gag, when they can no high hybo, but Makoi Mapam the Anaba Pabudagidi, Kopi the high hybrid in Henelai. Maramdi, Kopi the high hybrid, is the Kopi the high hybrid, Adu Ubangam Bamanate. Higher the Meegi Manung Tang with a talk but ongamane. Adu Asing Mamaki Masung, a hoidum, a chumadu young boy but targadi, Hajangi Anaba Pab Adudagidi. Pap Kopi Baduna Henelui. Maramdi tabang pan basi the lekra pangal khuli ma punsil laga mi ama the pangal loi na ma pisil laga pap chen ba ma nangi pap the kokhal lagi an hai ba the pap kok pang mo adu amaron the hai bo ba ta ga di irony is noning ba sin lai hana khali ba hiram ma sisu kari gum mi oi bagi pang to bang am amanate hai ana ba phan boy gara or kopi boy gara hai ba ani ma ga se ishor khagtana ishor gi pangal to bang am ba khagten Maramdi aduga high business sastri ojasing and why do you think ojasing and mayek in the Kangi Maramdi Mokoi why you think par missing and niner missing adugi ojasing or bissing Kariguma Sam Tagasim missing Chamaga Ahumpa the time of the young boy batagadi Pap Kopi Baga Anaba Pan Basig high Basig Adukim Naknaba Marile Isona Anaba Sing Panmat and the Pap Kopi Bagi Masak Sumahan Uto Aduga high between Jesus Christ Mamas Utkatoripse High but Nakal Namasita, Nupa Asina, Maki Nakal Namasita, Adu Kakang Nate Pangadu say, Pap Kopi Boston is Christi wise skim upon. Hung be a Karamana, Booking Hong was Ude, Aduga, Mark Tadabus Ude Karamana, Jesu Christ and Maki Pap Kopi. Oh, I have a clue to verse 8 that may make say sing a time. Jume Nakalama Sita Nupa, Git Tamoing the Aran Kubam Pang, Bamongi over Taza Badu. Leiba later hybrid Madonna Kremta Hybo, the Adu Jesus Christ and Hybrid Nupado with Tamoidu Kang. Hybrid Nakalama sit have Nupad and the Christi Matang, the Amasumagi can be Bagi Pangal, Kumos in the Taza with the Mayaks and Markangi. I don't need the market Chinda had ever Matamadu power, Adu hiding among the power with the Ibungo, Mahang, Pap, Kopi Bagi, loud talk Bodum Hang loud to it. Adu Hybrid Christus. Say Karagi Matunda. Man Kopi Hiba Pap Asigi, Mamma Lamsung prices Krimos in the cross Matakta, Mapaki from the Mark Southern Pig. Although higher with the Mahana Makata and Haraka why Kudimos is like I could make sing Uberpangan. This is Christina Pap Kopiba Aduda Hena Lumna Lobugi Maramdi. Taibang Pan Bagi Oiba, Hakchangiba, Anaba Paba, Kuding Maxing Aduga, Tawagi Anaba Paba, Kuding Maxing a cigar. Kalolok Madam, Tawagi Oiba Naba Pabaduna, Adugimatic Hill, Adu Christian and Maroon and Laki, but the Hakchangi Naba Paba say Pana with the Maroon and nothing, Adu Tawagi, but Nab Kudimos in Pana with the Mountain. Adu high Basida. Why I think it was our Kuding Maxing Adugi, Nunganaba Wakalon, Kudimos in the Moko Pakum people who Upang verse 11. High missing it. Now then, I had high option either man pop copy behind high, but say. Isoro bagi maram or imposter moin. At verse 11 them makes an attack again high yes, he is that son of man. Meegi Macha Nipani, Tau no biraba, Masiha, Ning Isorogi Ning Tolebaki Ning To, I don't have it in verse 11. I know on the high.
verse 10 dagi adu Meegi Macha Nipani na taibang panda pap kokpi neba matik lei haiba na koina khangnaba mana nakalama si thabu nupa do onsla garan aina nangona hai hogotlu na ki hipna pham lokhotuna na yumda chatlu amada Jesu Christ na ihan han han mi gup khari mang haji khraba du gun mafam sa ihan han mark ni Jesu Christ se Meegi Macha Nupa wen hai ba koi uba phang hoi chume Meegi Macha Nupa ina hai ba se Mahak na Mahak ki mi oi ba tak pa adu mafam sa context sa ki matung ni yeng boi ba ta ga di Jesu Christ ki matik adu tak na maram oiraga mafam sa Jesu Christ ki na season ba Meegi Macha Nupa hai ba se isam sam na ma mi amma oi hai na hai ba ta na bagi da mak maru na nate it has different purpose Karumana ko na Daniel pandup taret pa oi ba ta ga di Daniel 7 hai ba du da Meegi Macha Nupa ki matang na ko uba phang adu hai ba Meegi Macha Nupa adu da Ishorna thau noi bidun matik khudingmak sing mangon da pi aduga mangon da pangal khudingmak aduga ningthau leba khudingmak piraga pangal matik mangalam sung lousing am ikai kun ba khudingmak sing aduga lona ma pu pham thonduna taibang pan ba khudingmak ta ma ki ningthau leba adudagi hongba nai da ba loiba nai da ba nik pa nai da aduga kaihal roi da ningthau leba aduga ningthau amoina pan ba Meegi Macha Nupa amoina Daniel 3 adu ubu phang aduga hai ba Daniel 7 gi son of man aduga picture adu bang Muhammad Jesus Christ na hai bise aduna kari hai Meegi Macha Nipa aduna taibang pan da pap kokpi na ba matik lei hai ba na ko na khangna ba kari gi ma taibang pan ba Mahak ki matik lei ba gi mam di ba taibang pan ma ki ning tholei ba lei ma na la khra ba na mar mor ka ma ki ning tholei ba ko haure aduga hai ba ning tholei ba si ki ning thau du Mahak ne hai ri ba Meegi Macha Nupa asini taibang pan ba da ma ki ning tholei ba adu semkhana ba mung sagana ba gi da ma ta mi oina sayonuna laklaga aseng bi garba aseng bi Mariam gi garba da lauduna aseng bi le sabi da Mahak poklaga humni su aduga Mahak dharma chena punsi du hinglaga ma ki mi sing gi damakta adu ma ki mi sing gi damakta cross matak da siduna humni su bu mite hingalaga sarga da ka amukar ma ki matik manga ga loina ma ki mi sing na uba ya ba ning tholei ba adu ma tang pam ba da purakani hai ba Meegi Macha Nupa adu gi matik adu utle karam haina nakal nama si thaba se phan mana maram ora aduga hai ba nakal nama si thaba nupa adu phan ma ma ulis jo asine hakchang gi anaba khaktang phan ba Meegi Macha Nupa adu matik leiba nate adu thawai gi anaba su phan na ba gi dama kane adu thawai gi anaba du karino pap ne adu na ta ku karino hai ba Meegi Macha Nupa sina pap adu kokpi ba name maramdi Mahak Ishor ne aduna hai ba why I think yoza sing asida iki option ani da mama Jesu Christ na tawri bese tawshina banate mahang na pap kok le hai na hai khra badu thabak yaud ba wahi nate pangal yaud ba wahi nate hai ba wahi adum hai ba wahi adum ta bang pan sem khiben hai ba wahi adum magna nupasik pap kok pi khiben adu hai ba wahi adu magna ma ke na ba phan ki adu oi ba tar Nazareth ki Jesu Christ Capernaum the wapaus no tun angang pathabag tor gom sun nakal nama sithabu phali benu pase Ishorna Daniel pandup tariat ta wasakraba Meegi Macha Nupa adu ne adu ga hai ma ki matik es ma khoi mang utpa ki mapang karmaina utle verse 12 ta manu hai de hai baga nakalama sithabu nupa do hogole hina famno lokholaga mak chatkar pumno ki mang adu ga mayam do loina mang hai Kairon sida ulis. Karigumba Mark na verse 11 na lo silang buhay batar kadi Christ gi matik adu gi ning thesab ko upa phangam. Adu verse 12 pa mang na record ron ban ko kari upa phangi Khristada. Christ gi matik adu makes na ko upa phangi. Here is the authority of Jesus manifested. Jesu Christ gi matik adu tabang pa mas lai kraba anaba khuding ma ki mathak lai hana abdin phom sa udli base. Makal khuding ma ki anaba sing anaba sing na phawba haibi in Meegi Macha Nipani Mahak ni maramdi Mahak Ishor ne aduga pap kok piba ngamba aduga hakjang gi anaba masung thawai gi anaba khuding ko phan piba ngamba ai khoi gi mapu ne aduga Meegi Macha Nipani haina haiba dune aduga haiba sina while ya thangi oza sing adu kaktang natana mafam adu like raba Jew sing adu so mai action uli sa kano haina haiba oiba tar gadi karigumba haiba Jesu ko bunupa sina
Pap kokpi nabagi the makta chinna, haidog laga, anaba panabagi the makta chinna, hiraga, naba paragan kogi namang, Salabas na talibad di kayo no habi taragadi, isor na ariba matamdagi wasakraba Mahak ning tau leiba adu tunglere. Wahang amat laiti adugi matang. There is no question about the kingdom of God being amidst all of those people. Ay koigi marak laiti thing be aba mong laiti. Aduna amukana amar na haibo beta hanjana laiba mark on amagi beta tara mga adune. For the kingdom of God is at hand. Repent and believe the gospel. Yesu Christ na anaba sing phalakliba khongte ba sing phalakliba kusitu mo sing phalakliba namasida ba sing phalakliba khuding mak sing amsung asi ka tana ma ki kokpi bagi panggal adu su utlakliba khuding mo sing asina takliba di isor gi ning thau liba adu taibang pan ba da lakle ning thau adu thunglere ning thau gi thabak adu haure adu ga ma ki ning thau liba adu taibang pan ba sida lomba naidana uba yaba maong na thengba yaba maong na establish or matan da uba phang adu punsi adu haujita gi uba phang ya adu na nakhoi na mangon da lagu adu ni. Come to him. Come to this Son of Man, because he is the King of the kingdom. He is the everlasting King for this everlasting and unshakable kingdom. His throne will be forever and ever and ever. Adun sida maik sing uli se ning thau du lai hai ba ning thau asi lom nai da ba ning thau ne ari ba matam da gi leg le ba ning thau adu Mahak ni adu ma ki phambal adu lom nai da matam phau bu gi oi gi ni ma ki ning thau le ba adu pangal amat nik pang moi adu ma ki ning thau le ba adu thugai bang ma pangal amat le now hai ba picture khoi musing se kare na Daniel 7 pa bu oi ba ta ga me sing u ba phang ni ning thau le ba tongan ma ka mari ka khawla ka ni hai ba ning thau le ba mari adu ki ma dik pangal ka le adu bu hai mi ma chan pa san lak matam da ning thau le ba mari khuding mak sing du Mahak ki mamang du upul gum na tumma kanda pumang mang adu mi masan pa ning thole ba adu taibang pan ma lom ba nai de nam phambal da thak ta pham na pale adu ga hai ba khudi mak sing adu gi a ho ba du ne mapham asida Yesu Christ gi ang pa thapak asigi ma pala while the thing was asking asida mai sing uli ba here is a manifestation of Jesus' authority as King and Son of Man. Ami masan pa mo onam sung ning thowa mo na taibang pan bas da mag ning thoi na pale aduga taibang pan bas da leiba anaba khudi mak mathak ning thoi na pale. He has authority over every sickness. Aduga tha basically inau sing han han hai khaba dugumna o nakal nama se thaba je Jesu Christ na phan gi bidna mar mor kan da hauji khogi imung leba nakal nama se thaba khuding mak sino loina mak hauji prathana bu tori khud pu so compulsory phabang amani na adunate that is not how we read this account. Aisuman hai Jesu Christ na hakchang gi oiba anaba singda leba magi matik adu mi sing adu utpagi mapal na thawai gi oiba anaba dugi mathak leba magi matik adu hena mayek sing na khangan ba oi bap tan Christ's authority over physical sickness points to his authority over spiritual sickness, that is sin. Adu point ne adu khaktu suna dana hai ba Khristada asina Mahak na laklaba Mahak na sanga khraba ama adu no man ta no ma soi dana min na ubya ba ma na khuna thengba ba ma ong lakla ma ning thau leibak adu gi dam mafam na adu hai ning thau already but not yet adu gi ning thau leibak adu Mahak ana ba sing phan ba khong tek pa sing chat han ba mitang ba sing uhan ba kusi thu ba sing thung ba sing seng han ba adu ga nakal nam si thaba sing se phan ba khudimok sing se ha na hai ga han ha kai sim tam matang the maramdi ai ko yam thuno kaw gale so these are but an appetizer for the main course of the coming kingdom. Hai bidi khoi shop ta chak yelak ba matam da chak cha ring khoi champut han cha hoi so champut kan la appetizer ne khoi dam ke ate leuri banga thongmo me main dish me da phasana cha ba ya na ke dam adu gu mu something is this is showing something kari gumba haudik taibang pan ba sida ishor gi ning tholiba ki pangal ga amam ba gi ning tholiba ki pangal satan gi pangal ani mak yet khainare hai ba yet khaina ba asida su ishor gi ning tholiba ki pangal aduna adumak ngam
ayetpa mayamgi mathak marak asidasu karigumba Khristada mahaki matik adu athingba amata leitana sasan tawbadu uba phangoi batagade Saidan gi ayetpa khudingmok singdu leitana mahak ningthau masung prabhu singi prabhu oina panba matam adu kaya ge matik ningthejaba mahak ningthoriba oigin haina haibadu Taza bichil inausing aikoi mafam asida utliba khudingmak sing ase thajaba oikhriba aikoi khudingmak sing asina ibungo mahak na tawba ngamba aduda amasung ibungo mahaki matik aduda thajanabagi damak aikoi bakobani aduna haiba wari as nakalama sithaba nupa ase anaba phanma khakna dana mahaki pap kokpi bagi matang la aikoi utliba wari asina aikoi khang ningliba by way of application here's one thing that is this trust in what Christ can do and take to him your sin for forgiveness Khristada tawba ngamba adu nahak thajabi aduga nahaki pap khudingmak sing adu koknabagi dam amasung chamthoknabagi dam Khristada pusu amasle khoi khudingmak sing jesu Khristada bu kanbi pumusung prabhu oina thajaduna pap taki puning hona thajaraga Khristada gi macha arbasing amasung pap kokpireba mi sing khoi marte ya hoy haiba hak khang adu ha kya sani pap kokpireba amo oiba tag so khoi punsda khoi ason basing le aikoi mapung phadaba single aduga aikoi gi punsida pap single aikoi bu yetliba aikoi ko ne slebe aikoi pap single aikoi ne isor bu nungsi pham thok mong na nungsi daba aduga aikoi ne isor gi hype in ba thokpa in pham thok mong na hype in daba matam aikoi gi punsida aduki matikle ta du basically na hype single aikoi ne pam gera pam lo adu pap ne pap hype zikari no isor gi aseng ba amasung amak pa yaudra yathang khudingmak sing adu tawdaba khudingmak sing du pap ne aduga thamoi kaninga obedi thajaba oikraba aikhoisu hairibadu aikoi miku pungja asidasu aikoi nomo gi panba mi palasu aikoi adumak thugai matam single khangna amasung khangdana adu karigi matam dati khangna amasung khangna aikoi sorgi macha sing amasung dharma chenbagi manai sing oiba taragasu Khristada gi ine khoi leibi khiba oiba taragasu aikoi karigum matam da Khristada gi nungsibu tarai tarai lothokpa sing lei aduga aikoi mahaki oiba yathang sing tarai tarai lothokpa sing isam sam haiba oiba taragadi singlupta yaubagi matang Singlupta thajaba amoina ibungo mahaki apambadu mahaki hakchang de yauduna mahaki mi sing loina duna sarga taran sarpa punsi asida pap sing lan thengna duna aduga mahaki thajaba ba cross puba masana masabu yazadaba manayamo oni hingba asi ibungo mahaki apambane punsi dagi su hena aduga aikoi nungai ba khudingmak sing dagi su hena Khristada bu mang thamla kan magi tung in ba si Khristada gi apamane aikoi isor gi apamane aikoi ipa gi aning mane adubu aikoi gi mark kana gumba hande haiba punsi du na thiraga thamle haraga aikoi na pam pot sing adu hana phangning ba or kari gumma tam di singlup ta yaw ba amasung thajaba sing loina ba amasung isor gi aning ma to bo khudingmak sing se aikoi na phangning li ba apam ba thabak amasung apam ba pandam adu pangbada thinta hanba amagumna khallaga isorgi mi single loina ba adu ibungo mahaki hype inba ibungo mahaki waibu thijaba khudingmak sing ase kona tokbe aba thaba kumna khallag hingba missing laita brate and that is sin adu pap ne hype adu pap ne adu basale thongangli thosale Khristada haiba pap adu kokpiduna sengdopi bangam Khristada mahaki pangalda chumhan bibangam khalage Khristada kokpi haina haibs mark sidring mamangda mahakna sidring mamangna mark kokpi haibagi wahayasina mi adugi pa kokpi boiba tarkadi siduna hingatuna hojik phaw aikoi gi damakta paliba Khristada ningthauna aikoi gi damakta kaya thodok hindona topi bangam thad bichil now sing Khristada pap kokpi bangame aikoi bu sengan bi bangame habu thajaba galuna na ki pap ki punsi sing amasung na hang ne hingliba Khristada bu wang thamgodobogi modu na ki aning ba pamna thamliba aikoi gi aning ba pam baduna hena wang thama matam khudingmak sing adu aikoi isana yajra aikoi gi pap adu Khristada gi lord panatana Khristada gi mangda pusunduna ibungo na hak na kokpi ba haina hais mahang na kokpi gani mahang na singdopi gani ibungo mahak adugi madik thaujal leiba isor ibungo mahaki thaujal na yaudaba jaga amat leide amuna wakal tawraga yengse haiba nam masida nupa asida su Khristada prabhu aibu kokpi haina haibagi wahai magi chinna hairaklinga magi thamoi lebu Khristada khanglaga icha nupa nahaki pap kokpi haina haiba ko Khristada
He is compassionate. Mahak minung si chawba Prabhu ni. Karigumba mangona thajabagi mapalna pap kokpinaba amasung sengdokpinabagidamaka lakpa khudingmaki papsing kokpinabagidamaka thorang tawrag leiba aduga kokpiba ngamba amasung senghanbiba ngamba Kristani. Krista thajabi. Mamangi hata amasung mamangi haukrabna ki punsisingda nag mato karamana Krista gi haiba inkidabano haina haiba na ki punsina wakal tobi ngasi numesada Krista lakpi mahana kokpiba ngame. Aduga nahang maki tung induna maki haiba inmagi punsi adu hinganabagidamaka ibungo maki pangal wasakpi. Krista gi matik asida. Amasung Krista gi apam amasung aning basida. Sasay goja sing asigum no wahang hangdigana. Magi kari matik le. Kari gidamak no Krista na magi tung inanab gidam ta ingon ha. Kari gidamak no Krista na ingon da ai gi pa ma pham da puro haina ha. Kari gidamak no ai punsi ma na khang ai gi mai pa na ingon gi toriba demand adu ai punsi asida imung asida nupa ama oina ai ichen nupi sing luhong ga do wali adu gi ai gi ima laing ga do bolai hiram khudima sing se ai na ta kana paisa ta ni ai na ta kana yum ta kan khudima jesu Krista ka ma na khang bana te kara ma na khang go nu ma na adu no kainu ma na ingon da don't ask that question. Do not question in your heart the authority of Jesus and what He can do. Yesu Krista na tauba ngambam sumagi matik adugi matang wahang hangbigno thajabe sila na kari gumna thajaba oiba targadi. Maramdi ibungo mahaki matik amasung mga tauba ngamadu kari gumna sase ko oja sing thajagi oiba targadi makhoi asi nama si thaba nupa sigumna yai phaba mi oram gadobani. Adu makhoi nunggan na bana Krista gi nungsi hai pa amasung magi chanbi du phangbagi mahuta Krista gi wahai we makhoi na phang makhoi thajaba yadaba du Krista gi chai thang makhoi phang adu na ki punsi da pamra Krista nang na bhap taroi hai ba wahang hai bigana ehoi mukta thajaba mar sing le na ki khwaindagi mathau taba du ngasi gi numina sida nang na hojik tamliba mahai masing lotion badu phawonate graduation lotion ba master lotion ba adu phawonate na ki punsi gi khwaindagi mathau taba adu mai pakpa mi amoi ba apam thabak phangba mising ni kai khumna ba adu nate na ki khwaindagi mathau taba adu Nahak ki pap adugi kopi badan. Adu nahak ki pap di kokchanaba nangonda pangal amata leite. Amata leite. Na ki lantum khudimag Ishwar gi asawda gi mangna karsunate. Na ki apaba thaba khudimag amasung nahak ki oiba wakal khudimag Ishwar gi lakdo asawda gi mamangda samna amagumne. Mai ngang chali pham sam phor kan langsen bagi sakta madu wakal tobi karishunate thengna banga moi khamba nga moi adu Krista khaktana na ki khwaidagi mathau taba maru oiba mat darka leiba adu Mahak khaktana pi banga me Mahak khaktana na ki pap ko pi banga me Mahak khaktana ki thawagi anabadu phan banga me Krista lakpi ana ki pap ki pungning hongda mangon lakpi na ki pap khui mosin khe gum na ngang boi ba tang su Mahak ngoro nga hon bi bangam Krishna ko pi bangam da ba musung ma ki thaujal na yauba ngam da ba pap amata leite Mahak nungsi chawba Prabhu ni ma ki thaujal ki thong hangling mata mas maru lakpi Krishna na ki pap ki pungning hongdana Krishna thajabi am ai prathna di Nahak ki pap ta si da basi kan ki man Nahak ki pap ta si boi ba targadi Nahak minungsi yaudaba achumbana thanba dharma chenba Krista adu thengnagani adu Nahak ki damak ta khwaindagi awamba matam moigani poklam dabne hena pai Krista lakpi Nahak ki pap ki pungning hongdana ngasima thadab jil naw sing Aikhoigi Krista matik leiba ningthau Mahak Prabhu ni Mahak na aikhoigi pap singbu chamthokpi bangami kokpi bangami mamin mongon hai badugi matik le
ngasi phawbagi nume asida nang amasung hayang ibung omagi mafamda pusinriba papsing pusinse ngasi ba waikhoina ibung omahaki mafamdagi nizriba pangal sing leiribadi nizase pungning hongduna thajabagulana ibung omagi mafamda changse mahaki thawjal khoi phangani mahaki kokpibagi thawjal khoi phangsagani mahaki minungsi aikhoina tangba phangsagani Mahak matik leiba aikhoigi ningthona haiba khangbaglona aikhoigi punsi asina mangondagi pap kuiba dukhatang pamba natana mahaki damakti hinganabagi damaktasu pangal niduna mangon changjase maramdi mahak matik leiba Meegi Macha Nipani aikhoibu chamthokpiba ngamba aikhoi papsingbu kokpiba ngamba aduna mangonda tattana chensinjase prathana tawse Aisor aikoi matam amada nam sithaba nupa sigumna aikoi pangal na nahaki na phamda lakpa ngamde aikoi pangal na bu khurumba ngamde aikoi pangal na bu thiba ngamde adu nahaki thawjal aikoi ibung hana phangbire handokpire kanbire adu aikoi kokpire Prabhu aikhoina phangbada matik chaba punsi ama nate adu nang nasana pasu Khristada gi mapana khoi pinabir maramse nabu thagatchari adu bai pai khoi punsi asina na ki thawjal kanbikraba khoi punsi asina Prabhu na ki thawjal adu gi mayokta aikoi gi punsi aning bang aki apama khudimok sing mangoina na tharaga na ki yathang sing amasung na ki aning ba khudimok sing adubu tawdana amasung nahak yathang khudimok sing do wahang tawduna Prabhu aikhoigi oiba wakhalonda aikhoigi oiba marai sing aduda Prabhu yetuna Prabhu nahak ki yathang ase chumna thajana inbagi mahutta Prabhu aikhoigi wakhalda kari oigani kari thokani kari tawgani adu oirabasu haiba wahai khudimok sing amasung asigi isa ithandana ibung nahaki aikhoi isa ithandana nahaki namangna marai yerbagi punsida hingduna Prabhu aikoi nahaki haibin khidaba matam sing lei adu haibadu punsi do aikhoigi marakta kanagumba singi punsi soiduna leiramgani Prabhu ngasi numita haibadu papni haiba nahakna aikhoida utpibagi damak thagachari Prabhu aikhoigi apangba sing amasung aikhoigi pap sing sikokpi Prabhu hayeng kari or horen kari thokane haiba hoba khangba ngamdaba aikhoina lakadaba punsi asigidamak Prabhu nangonda thajabagi mahota aikhoigi pangalda thajaduna Prabhu nahaki haiba inbagi mahota nahaki haiba indanaba maram thiba Prabhu apangba aikhoiba ibung nahakna kokpiyuba nangonda thajaba khoi tambiyu Khristada nahaki tawba ngamba amasung nahaki matik aikhoida utpire Prabhu hairiba asida angang macha amagumna chamna amasung sengna chumna ngajaduna amasung thajaduna nahaki tunginbada khoi mateng pangbiyu Prabhu nahaki na mang ikaijaba natana kokpiraba na chama ama oina nahaki pangal da khoi punsi asi nangi tunginjana mateng pangbiyu do khuding basing sing mapana na wangsunu ekoina nemsunu Mahak nemsunu Jesu Christ gi nizariban Amen